Manipur gi Irang mari leinana NIA na Loukhatpa case nipan Supreme Court na ngasi NIA Special Court Guwahati transfer tawbagi AYABA Pikhre. Manipur da thokliba kangluk ki Irang asiga mari leinana hokiba thodok sing National Investigation Agency NIA na Loukhatliba case nipan NIA Special Court tagi NIA Special Court Guwahati transfer tawbada Supreme Court na ngasi AYABA Pikhre. NIA na Manipur gi Irang mari leinana Loukhatkiba case sing ayambana Unlawful Activities Prevention Act 1967 gi makhada Manipur Police na register tauraba case NIA na amuk hanna register tauduna investigation tathanaba hokibani.